ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯇꯝ ꯑꯗꯨ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯩꯔꯛ ꯈꯨꯜꯂꯛ ꯄꯨꯝꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯀꯛꯆꯤꯡ ꯆꯠꯄꯒꯨꯝ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯌꯥꯎꯁꯪꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯁꯨ ꯃꯥꯌꯦꯞꯀꯤ ꯃꯈꯣꯟꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯍꯤ ꯈꯥꯝꯐꯝ ꯍꯤꯗꯥꯡꯐꯝ ꯃꯌꯥꯗ ꯑꯉꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯑꯉꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯁꯦ ꯌꯦꯡꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒ ꯑꯩꯒ ꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨꯁꯨ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯇꯥꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯂꯒ ꯃꯃꯤꯠ ꯑꯗꯨ ꯉꯧꯁꯣꯛ ꯉꯧꯅ ꯑꯣꯟꯈꯠꯂꯒ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯂꯣꯏꯅ ꯐꯥꯎꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯆꯥꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯏꯆꯥꯕꯨ ꯅꯥꯈꯗꯦꯡ ꯆꯠꯈꯤꯕꯗꯥꯏ, ꯑꯗꯨꯒ ꯏꯆꯥꯅ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯇꯞꯅ ꯍꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯒ ꯑꯩꯒꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯍꯤꯗꯥꯡꯐꯝ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯡ ꯆꯠꯄꯒꯨꯝ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯍꯛꯆꯥꯡ ꯄꯨꯝꯕ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯔ ꯀꯟꯅ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅꯁꯨ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ "ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ, ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯑꯦ" ꯍꯥꯏꯖꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯍꯤꯞꯆꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯊꯥ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯄꯥꯠꯇ ꯂꯥꯡ ꯊꯥꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯌꯣꯛꯅꯗꯨꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯤꯖꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯈꯨꯗꯩ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯈꯠꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯤꯗꯥꯡꯐꯝ ꯇꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯑꯁꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯛꯇꯤ ꯎꯍꯧꯗꯦ꯫ ꯑꯩꯅ ꯎꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯈꯔꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯍꯤꯗꯥꯡꯐꯝ ꯃꯄꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯦꯡ ꯑꯔꯥꯛ ꯃꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯖꯒꯥ ꯑꯗꯨꯗ ꯂꯣꯛ ꯈꯨꯔꯛꯄ ꯑꯃꯗꯤ ꯏꯁꯤꯡꯒꯨꯝꯕ ꯈꯤꯛꯆꯜꯂꯛꯄ ꯀꯤꯔꯕ ꯀꯌꯥꯁꯤ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯑꯩ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯩꯁꯨ ꯋꯥꯈꯜ ꯃꯣꯟ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪꯒꯤ ꯑꯔꯣꯏꯕ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ 5ꯅꯤ ꯆꯟꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯥꯌꯦꯞꯇ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯥꯕꯜꯁꯤ ꯍꯧꯅꯕ ꯂꯩꯁꯥꯕꯤꯈꯩ ꯂꯣꯏꯅ ꯊꯨꯡꯅꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯏꯆꯦꯈꯩꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯁꯤꯡ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯌꯦꯡꯕꯗꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯤꯗꯥꯡꯐꯝ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯑꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯗꯨ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯀꯤꯔꯨꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯏꯃꯥꯒ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯕꯅ꯫ ꯊꯥꯕꯜ ꯆꯣꯡꯐꯝꯁꯨ ꯌꯧꯔꯦ꯫ ꯏꯆꯦ ꯍꯟꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯌꯥꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯆꯦ ꯇꯣꯟꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫
ꯐꯝꯅꯕ ꯃꯣꯔꯥꯗꯤ ꯏꯃꯥꯗ ꯑꯃꯈꯛ ꯄꯨꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯆꯦꯒꯤ ꯃꯣꯔꯥ ꯑꯃꯠꯇ ꯂꯧꯕꯤꯔꯨꯆꯣ ꯌꯨꯝꯗ ꯆꯠꯂꯒ ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯍꯧꯕꯅꯤ ꯍꯥꯏꯔꯛꯈꯤ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯍꯤꯗꯥꯡꯐꯝ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯅꯤ ꯈꯟꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯂꯝꯒꯅꯤ ꯈꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯃꯣꯔꯥ ꯂꯧꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯩꯅ ꯁꯨꯝ ꯂꯝꯕꯦꯟꯗ ꯂꯥꯛꯄꯗ ꯍꯤꯗꯥꯡꯐꯝ ꯃꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯇꯧꯕꯗꯕꯨ ꯉꯁꯥꯏ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯑꯒ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯄ ꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯆꯦꯜꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯑꯩꯁꯨ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯞꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯗ ꯌꯩꯁꯟꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ हि ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯤꯗꯥꯡꯐꯝ ꯃꯅꯥꯛꯇꯨ ꯇꯝꯅ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯖꯣꯔꯣ ꯖꯣꯔꯣ हि ꯃꯔꯝ ताना हिदी अमत्ता याउदना थौरक्खि अइसु मदु उरुबदगे खंग खंगौदना इसादा ज्ञान मांगक्खि अइना ज्ञान लाक्पा मतमददि फमुंगदा हिप्तुना लेरम्मि इमासु अइगी नाकंदा कप्तुना अइगी खोंग खुचि नानबीदुना लेरम्मि लेकाइगी ओजा माइबा अमसु अइबु लायेंगदुना लेरम्मि मसिगी मतुंग अइना ज्ञान लाक्पा उबदगे माइबादुना अइंगोंदा इबुंगो ngasai kari kari urinu kamaina tawkhibano hangakki maduda isu ngayakti ningsingba thokkhidi kona wakhal lakpadagi aina thengnarkhiba thodok pumba maibaduda wari tamami madudagi maibaduna imada sumna hairami ibema yosabi makong ahum panba ma miruk ama sieng khara charu kharaga puselo u hairaki imaso maibaduna langu haiba polam singadu langba loiraga maibaduda sinarami madudagi waza maibana yosabi edu thamduna charu singadu khudaga ma pairaga mai thagalami aduga cheng khara paiduna machinda laiwa tilwa khara sonduna mainungda langsalami aisu mai horiba marak aduda phamalami ngayak asumna lai khuramba loiraga maibaduna ingonda ibungo namaidu maningolu asomda wansalakpa yade se miruktu nangi koklomdagi hundaru o hairaki aisu maibaduna tau haiba thabak pumba pangthoami asumna laigi thabak thoram pumba loiraba matung maibaduna chalamdaida asumna su hairami खुनसिगी हिदांगफम मपा असि थाइनेदगी मी लौरगा लाअबा मफम असिदा मीसु कौ सिख्रबा थवाइसिंग अदुना मदुना हयंखैदे नुमिदांग हेक तारगदि मफम अदोमदा संगनु माइफौ लैथोगा येंगोनु हाइरक्की थौदोसिगी मतुंग ऐसु इसादा कया थुइदोकना नायेक्ति यावखिदि हौजे हौजेकसु मफम असि मी संगबा कीतुना लैदि मयाम अहमबगी वारी असि मतांग असाइदा लोइजल अनिसुबा वारी सेमु मयामदा खुदोन तमजगे थौदोसी हौजे हौजेकसु मफम अदुदा मनिन नाइदुना लैदि असुमना ngasiदagi sahi nipan muki mamangda aina leiriba khullasidagi khara satlaga asukpa khong lambel ama leirami mafam aduda khongnang panbi achouba amasu hawi madugi khongnang panbi aduda thaina khoina khara piklingai matamda pakhang amaga leisabi amaga khongnang panbi aduda thauri yalaga siki hai tawbuda bo khoidi matam aduda kaya thuidokna khangauti madugi lamben adu हौजे हौजे मियोय अनि नत्रगा हुम चत्रबदि किनारी थबैं खां खरा थुरगना मफम अदु लांदुना मरक मरकता खुनगी मियोय सिंचो हलकपा चतपा यावनारमी असुमना नोंगमदि आइगी युम साबगी थबक सुबा मिस्त्री खरा चाक पिजरमी अखोइना चाय सिंग तोलकपददि नुमिदांग वारमगी ममली ममली तोरकपा पुंग मंगा मुक तारमी आइचु चाक तोगा मखोइबु mateक अमा थिंदोकनबा तौरमी तंजा अदुदा मयामदुगी मरकता तालु खोइ कौबा आइगिदा थबक सुबा यावबा ahal amadi yu ngamon khiduna chatpha phau ngamamde mataw aduda isu langminariba hansing aduda yu ngawriba ahal adubo mayum phau thinjan biramu hairami aigi wafam aduda ahal sing aduna amuk sumna hairaki siam akoina hankidoise cycle dani lukhoidi yu su yamna ngawre masa pok sumna lepa ngamjadre asibo cycle tongbu ngamkhidro hairaki maduda isu ahal adubu thangkalaga cycle maningda phamanna batawrami adubo ahal adudi makhada bom bom turaki मतवदु दाइसु मसिदि यारारोइ खनबदगे अहल अदुबु कोना गारीदा थिनबिरगे खलमी मसिगी मतुंग मखोइ खरदु चतख्रगा आइसु युमदा संगागा गारी मसा अमा पुथोरक्तुना तालु खोइ हारिबा अहल अदु आइगे गारी मनिंगदा तोंगहलगा आइंगोंदा कोलहलमी अदुगा आइसु अहल अदुगी मयुम तमना गारी अदु थौबा हौरक्की तंजा अदु दाइसु वाखल अमसु लाकी हेरा पुंगसु यामना थेंगबो ओइद्रि इसासु वारे मदुना असंबा लंबेन असिदा ओइना थोखरगे होरेन हलकपददि सोरोक्लोमदगी ओइना लागे खंदुना असुकप लंबेन अदुदा गारी थौबो हौरक्की ngayakte so ahal aduda wari sa saduna gari edu thorami mamnaga mambaga
ꯂꯝꯕꯦꯟ ꯑꯗꯨꯁꯨ ꯇꯨꯃꯤꯠ ꯀꯥꯡ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤ ꯃꯗꯨꯅ ꯃꯤꯠꯇꯁꯨ ꯇꯨꯃꯤꯠ ꯀꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯩꯁꯨ ꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯂꯝꯕꯦꯟ ꯑꯗꯨ ꯂꯥꯟꯊꯣꯔꯛꯅꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕ ꯑꯍꯟ ꯇꯥ ꯂꯨꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯌꯥꯝ ꯑꯩ ꯀꯔꯤꯅꯣꯃꯇ ꯆꯥꯒꯦ ꯁꯥꯍꯤꯡꯒꯨꯝꯕ ꯑꯍꯤꯡꯕ ꯏ ꯊꯥꯡꯕ ꯑꯃꯇ ꯆꯥꯔꯗꯤ ꯄꯨꯛꯁꯦ ꯊꯟꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯣ ꯑꯩꯉꯣꯟꯗ ꯉꯥꯊꯔꯒ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯌꯨ ꯉꯥꯎꯔꯦ ꯈꯪꯕꯗꯒꯤ ꯇꯥ ꯂꯨꯈꯣꯏ ꯉꯁꯥꯏ ꯅꯅꯥꯎꯅ ꯁꯤꯜ ꯂꯥꯡꯉꯤꯕꯁꯤꯡ ꯑꯗꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ ꯀꯣꯟꯅ ꯑꯩꯒꯤ ꯌꯨꯝ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯆꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯃꯥꯇꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯗꯤ ꯈꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯃꯈꯥꯗ ꯊꯔꯣ ꯃꯥꯔꯣ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥ ꯂꯨꯈꯣꯏ ꯅꯪꯁꯤ ꯌꯨ ꯉꯥꯎꯔꯒꯗꯤ ꯀꯥꯔꯟ ꯐꯖꯅ ꯐꯨꯕꯖꯥꯠꯅꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯁꯨ ꯌꯧꯔꯛꯀꯗꯣꯔꯦ ꯃꯝꯅꯒ ꯃꯝꯕꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯥꯗꯣ ꯂꯦꯡꯗꯕꯤꯗ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯅꯤꯡꯗ ꯂꯩꯔꯗꯨꯗꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯗꯤ ꯂꯝꯕꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯎꯔꯤ ꯋꯥꯔꯤꯅ ꯌꯦꯠꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯁꯨ ꯏꯁꯣꯡꯒ ꯁꯣꯡꯕꯗꯨꯗ ꯋꯥꯈꯜ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯃꯁꯥ ꯄꯥꯏꯔꯒ ꯒꯥꯔꯤꯗ ꯊꯥꯡꯀꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯐꯅ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯂꯩꯈꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇꯕꯗꯒꯤ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯃꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯤ ꯈꯔ ꯄꯨꯔꯒ ꯂꯥꯛꯀꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯌꯥꯔꯛꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯂꯨꯞ ꯂꯨꯞꯈꯤ ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯑꯑꯣꯏꯅꯅ ꯃꯁꯤꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯅꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯃꯅꯥꯁꯤꯡ ꯑꯗꯨ ꯐꯗꯠ ꯐꯗꯠ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯊꯋꯥꯏ ꯃꯥꯡꯉꯅꯤ ꯈꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯈꯔ ꯂꯥꯟꯊꯣꯔꯛꯑꯒꯗꯤ ꯏꯁꯤꯡ ꯄꯨꯕ ꯒꯥꯔꯤ ꯃꯦꯖꯤꯛ ꯑꯃ ꯂꯥꯛꯈꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯨꯠ ꯍꯥꯏꯗꯨꯅ ꯈꯥꯝꯃꯝꯃꯤ ꯇꯧꯕꯇꯕꯨ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯗꯕꯤ ꯀꯟꯅ ꯊꯧꯒꯠꯂꯒ ꯃꯇꯦꯛ ꯑꯃ ꯆꯠꯈꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯒ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯒꯥꯔꯤ ꯃꯦꯖꯤꯛ ꯑꯗꯨ ꯈꯥꯝꯃꯛꯈꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯍꯜ ꯑꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣ ꯅꯪ ꯁꯥꯎꯅꯨ ꯑꯩꯈꯣꯏꯗꯤ ꯂꯝꯕꯦꯟ ꯁꯛꯇꯥꯁꯤꯒ ꯑꯃꯝꯕ ꯃꯔꯛꯀ ꯑꯣꯏꯔꯦ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯃꯥꯜꯂꯨꯔꯦ ꯇꯥꯃꯣꯅ ꯈꯨꯠꯀ ꯈꯠꯂꯒ ꯀꯧꯔꯛꯄꯗꯨꯗ ꯐꯔꯦꯗꯣ ꯀꯔꯥꯏ ꯋꯥꯏꯗꯅꯣ ꯑꯍꯜ ꯑꯗꯨꯅ ꯂꯩꯍꯧꯔꯤꯗꯣ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯀꯃꯥꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯤꯅꯣ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨ ꯄꯨꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯖꯒꯥꯗꯨ ꯊꯥꯏꯅꯗꯒꯤ ꯇꯥꯃꯣꯁꯨ ꯈꯪꯉꯝꯃꯅꯤ ꯋꯥꯔꯤ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯅꯥꯎꯆꯥ ꯅꯌꯥꯝꯕꯁꯨ ꯈꯥꯝꯒꯦ ꯌꯥꯎꯅ ꯈꯥꯝꯕꯗꯤ ꯅꯠꯇꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯈꯥꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯣꯔꯛꯑꯒ ꯒꯥꯔꯤ ꯃꯦꯖꯤꯛ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣ ꯍꯥꯡꯗꯨꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯉꯁꯥꯏ ꯃꯦꯖꯤꯛꯇ ꯇꯣꯡꯉꯛꯄ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯇꯣꯡꯃꯤꯟꯅꯔꯒ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯊꯅꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯆꯨꯝꯕ ꯂꯝꯕꯦꯟ ꯁꯣꯔꯣꯛꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡꯗꯤ ꯇꯥ ꯂꯨꯈꯣꯏꯒ ꯑꯩꯒ ꯁꯤꯔꯝꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏ ꯇꯥ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯌꯨ ꯉꯥꯎꯔꯒꯗꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯑꯍꯟ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯁ꯭ꯌꯥꯝ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯀꯃꯥꯏꯅ ꯀꯥꯔꯟ ꯇꯧꯔꯛꯏꯅꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯟꯈꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯥꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯄꯨꯜꯂꯛꯄꯁꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯑꯕꯅꯤ ꯃꯥ ꯌꯨ ꯈꯔ ꯊꯛꯆꯔꯒꯁꯨ ꯑꯗꯨ ꯈꯛꯅꯗꯤ ꯀꯥꯔꯟ ꯇꯧꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯑꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ
Matam khara leiraga lukhoi hairiba ahal adu amuk aigi nakta laki aduga sumna hairaki Syam Sauren hoina haibada nayambasi yu ngauraga karan yamna tai haidana nangna lana ukre haini yengu numit adugi thawdo adu nayamba karimata gyan tadre kari haikibano su amata niksingdre aina niksingba haibabu akoina nangi sida sak charamaga nangi gari maningda aina tongbadu pawdi ningsingi numitugi ahinga duda su aide yumda isa singna haibada ahingda lakna phana ngamdaba makhe law khongokpadagi maiba kauraga yengale hai madudagi gyan tarakpani su hai khangdre ibani na sangmuriba mafum adu mayamna hainaribasi chumduriba jara hairaki madudai su talukhoi nanaw kaisu lana khandrena isilinaw thawai hingaurise masimuk phaba leitre matung manaw mafam adomda sangagumsi hairami thawdo sidagi amukhana mafam adomda sangkhidre akoigi wari sing adu lekai ki mioi singchu khangnarakpadagi makoichu nahankei mafam adomda marak malakta salambadu haujikti chatkhidre masini mayam ngasige rian hore story mathangi wari thagalakpada mayam punna muk thengnarasi ngasigidi mayam dagi kainana ba bidya logzari